Houzik Faubugi, quite the update of a pow, Tabiriba Singbu, Misanta Saikona Taram Noxari, Houzik Ahmad Maru Eba Boxing Miam the Pizzeri. Lebagasiganabo President Kananaba Mikal Pangtokre. Landslide Toko the Haiba Kanga, Railway Ministry na Information Law Silaga Tambadagi Missimina Toki Bani Haina, Kunzasina Fungdorokli. Sheikh Nurul Hassan Health Protection Mission ki mateng na operation togduna angang unakre. Plastic yonba amasung season na bada dukan sing thengnarabadi thingjin bagalana na an gi charak phanghan gadawri. Koirambal Ima Kaithalda Basic Cancer Training and Risk Assessment Boot Hangdokre Haidi. Lorena Thobal District Administration na Gem Hasty Card Yantokre, Houzik Maruiba Pausing Miam the Pizzeri. Lebagasi President Ramnath Kovind Gimatam July Kungamari de Lorega Bana Lebagasi Taragatarulak Shuba Anobo President Kanabo Mikal Ngasi Pangtokre. Parliament House amosong State Legislative Assembly singda bot thadakiba President Mikal asi ngasi ayupung tara tabu matamdagi apun ba elected MP amosong MLA lising mariga chanipan lom na thadanaki Mikal asida NJ gi candidate Draupadi Murmur amari opposition gi candidate Yaswan Singhana Lambatang di bot numidang pung mga fawbada thadanagani loina Mikal gi fal tha sigi kun gama thoide lauto kadori Manipur gi oina MLA humpu amasong elected MP ahum na Mikal asida bot thadaki Manipur gi oina Assembly Secretariat ki conference hall da ayupung tara dagi bot thadanaki Mikal asida Chandel sigi MLA SS Olis di masangam de haibadagi COVID test tawraba matung da negative oire haibadagi bot thadaki sit humpu leiba Legislative Assembly BJP की MLA कुंट्रागनी थोई INC की मंगा NPP की तरेद NPF की मंगा JDU की तरुब KPA की अन्य मरी independent MLA अहुम की मनुंगदा INC की MLA मंगा नतना MLA के मंगा आदि नुमित मंगा निकी ममांग दिगी होसन क्लासिक ग्रांडे द मिखलासी का मरी लेने ना अपन नवा तना दुना लाखी बनी हारी ngase ayupung taramathoy taramda adadasi Minister N Birana bot thadaki nimiyong bumatungda INC gi MLA mga CLP leader oibo biyang na INC gi MLA khara lakto na bot thadaki bot thadaraba matung si Minister Birana haiki Indiana pudogliba mirebasi soidana mai pakani khali President gi Mikal asida tribal singi marakta nupi ama putokto na miyam gi lusingba oina baware Mirep oiba si nupi singbu awang bathakta thangat pani Mikal asida State MLA yang kemanga disodna bot pangani haina thazai oibo bini hai kibada democracy setpa lebak amada furup ki oiba kare sukhena balaiti miyam na pamba mihut aduna miyang belusing bu oiba tabani India si furup kaya na kundaba lebak amani haibigi wafam tamlaki lebak asida kunda minari ba furup sing ketna ba amata laite numidang pung mangada loigada ba bot thadana ba adu Manipur gi oina nungtil pung amada MLA masing suna bot thadana ki haidi Handak none district ki marang sing da thokiba landslide aduna hana railway ministry na thokado ure haiba khangna madugi information loss laga thambadagi landslide thoktuna misimina kaya thoktuna miyam awaba nangkibani aduna madugi thaudang railway ministry na pufam thoi haina khunja singi maike dagi fongdorakli landslide thokpam da pawmi singa unaba amada social activist Mazang bung na fungdo kibada mamang tha jungi sesat kungama pangi ahing da thokiba landslide aduna state lenga asida thangnabada leiba khulsingi social organization singna mating pangbibagi damak taseng thagali adubu landslide asi khangna thokhan bani mamang kumjali singani taraga humdoi amadi lisingani taraga tareta geological survey of India na mamang dagi hauna mapam asi landslide thokpa yai haina fungdo rakrabani lonana sahi adugi megi kungan taret kunipan amusung kunga mapan da sunong kana chubana mapam aduda lairanu haina geological survey na hare kibasu laikrabani adubu makoin tumin laisin kibana mara moduna thokiba thogdok ni thogdang adu railway ministry na pufam thoi haina fongdorakli Kolgi authority singnasu state lenga amudi railway ministry da che thakrabani railway lambi sem libasi sep oide haina lawi environment phajana yengsin view matik saba equipment tambiu matau tarabadi skill development reinforce to haiba memorandum aduda yauri lonana NDRF ki maike dagi lakot pe aba thabak sing lokali haina su NDRF ki maike dagi fongdorokli
Ketriga West gi MLA Seknarul Hassan Namasagi MLA gi Fangba Thagi Talab Amadi Allowance Punamak Katoktuna Hogdok Kiba Seknarul Hassan Health Protection Mission gi Makada Ana Layeng Kea Satharak Pagi Saruk Amma Oina ngasi Sumiyoi Ama Operation Togduna Angang Unakre Hari Ngasi Indio Myanmar Border Town gi Akoi Bada All Manipur Student Union MSU Technopal District Committee Morena Sinduna Single Use Plastic ki matangda koina chatuna more miyam amadi dukan singda awareness pibagi drive ama sathaki baga lonana karigumba dukan singda plastic yonba amasung sisinaba thengnaragadi thengzin baga lonana angi oiba sarak phangangani haina MSU Technopal District Committee gi Finance Secretary Thangjam Sureshna phongdokre Cancer Lainabu Chapchana Khangdokpa Amadi Laying Nabagi Pandamda Neos Healthcare Northeast Private Limited na Sinduna Basic Cancer Screening and Risk Assessment Booth Amangasi Kwairambal Ima Kaithelda Hangdokre Hari Tawal District Deputy Commissioner A. Subhas IAS ki miyeng makhada ngasi District Administration Thawbana Khangalaba Beneficiary Maridas Minister gi Haksel gi Tembang Sem Hestikat Yantokre Hariba Karsing Adu application Fanglaba Matung Numit Nini Lerega Yentokibani Thawal District Headquarter the Thasigi Sesat Taraga Manga the Pangtokiba Miamgi Numit Thorum Adugo Mari Lenana Skimasigi the Mang Apunba application Taraga Taret Hazilaki Deputy Commissioner gi Miyeng Makada Staff Sing Yamna Kumna verification gi Thabak Thorum Sing Pakalaba Matungda Hariba Haksali card Adu Fangnabagi the Mang eligible Oerba beneficiary Mari Kangatuna Karsing Adu Pikibani Hari Thorum Adugo Mari Lenana Deputy Commissioner na Fungdokibada card Fangaudraba Moriba applicant Taraga Humdoi verification Atuba Matam the Sataragani Karigumba eligible Oiba Tengarabadi Makoibu Hariba Haksali card Sing Asi Pangangani Haikibaga Lenana Staff Sing Sigumba Miyamgi Yaifa Tauranga Mari Lenana Tabak Thorum Sing Packet Pada Cooperation PB Bugida Magtagat Pa Fongdorakli Manipur Langak na handak tanaw na kalaklaba Manipur State Commission for Women gi Chairperson on na kalaklaba Ulka Salam ngasi ahan boy na SARS join taruki bagalon na commission da leriba members sing Tumlip Dinifam Monsang Lorimbam Sayabati Debi Tisaun Sing Koireng amasung staff sing na taram na okre haina MSG Bliugi Gerald Amana Hari Kurai Kala Vidya Baban na Sinduna Ministry of Culture Government of India New Delhi Culture and Function and Production Grant Scheme gi Santang Makhada Numitare ni Chatagadaba Manipuri Folk Dance and Music Workshop cum demonstration ngasi Kurai Kala Vidya Baban gi Cultural Hall da pangthok pa haukre haina Baban asigi Serol Amana Hari Myanmar da military lengak lakraba matung da Mizoram gi tongan bamfum sing da lerakliba Myanmar National Sing Angang lising tara matoge satrer marputara ga nipan amadi nupi lising taraga nifutare jang na punna miyoi lising kuntraga chahum taraga tarukta refugee ama oibagi certified tawraba identity card sing pikre haina fongdorakli Hausilosalapada Maruiba Pau Singamaka Hanami Amda Pizari Lebagaziga Nobo President Kananaba Mikhal Pangtokre Landslide Tokadore Kanga Kangna Railway Ministry na Information Losalaga Tambadagi Missimina Tokibani Seknarul Hassan Protection Mission gi mateng na Operation Togduna Angang Unakre Plastic Jonba Musung Sisinaba Tukan Sing Tengnarabadi Tingzin Bagalona na Angi Oibasarak Fangan Gadori Kwarambal Ima Kaithelda Basic Cancer Screening and Risk Assessment Booth Hangdokre Amadi Thawal District Administration na Sem Hestikat Yantokre Ngasigi oina pizriba pausing asiga loina loijare Diamond Radio na midang wara matamda phongba pause singdagi loktok chaba maruiba pau miyam da pizaba tabiriba singbo mukahana kurumjari